Akaswani Imphal Ningthoukhonjam Suni na pau pazare ahanbada maruiba pau Mukhyamantri Nongthombam Birengi War on Drugs campaign da Maikai kayadagi sagatnarappa leptri Manipur da hauzik COVID ki active case nipan leire ngarang mioi amata positive oikide amasung Tripura gi BJP gi President Dr. Manik Shah ngasi rajya du gi anoba Mukhyamantri oina wasak lauragani Mukhyamantri Nongthombam Birengi War on Drugs campaign da Maikai kayadagi sagatnarappa leptri Tengnopal amasung Sandel Jila Singi Kuki Chief Association na luchingduna Rajagi Horticulture and Soil Conservation Mantri Letpau Haukipna War on Drugs campaign da mapung phana sagwalagani haina lauthokre makoina popi pambi Thandanabagi khongjang mapung phana thabakta onthoknabasu phongdoki hiramasigi matangda Sri Letpau Haukip amasung khulgi luchingba singna ngarang Imphal gi Mukhyamantri gi secretary ta Mukhyamantri Nongthombam Birenga unaduna makhoigi warep adu khusindaki thormaduda Mukhyamantri Nongthombam Birena nungaiba phongdokladuna hai Rajya sigi phurup kayagi maraktagi campaign ase thamoising saruk yananaba warep lawrokpa asi taseng thaganingai ni Popi pambi tharambadagi toklaba khulsingda sarkar gi maikaidagi makhoigi hingnabagi lambi oinanaba piba yaba mateng sing pigani haibagi thajabasu Mukhyamantri na phongdoki khulgi chief singna sarkar gi scheme singi kanaba ningthina phangde haina wakalakpagi matangda phongdokladuna Mukhyamantri na hai ngamkhai manakta leiba arapa singi khulsingda sarkar na paikhatpa scheme singi kanaba mapung phana phanghanaba hena kanba thabak lokhalagani Thormadu Mukhyamantri na Rajya sida laiminariba kanglup amatana atopa kanglup singi pungning wakhalda chokadaba wafam amata phongdoknadanaba appeal tawki Mukhyamantri Nongthombam Birena hairi Anglo Manipur War lisingama chanipan marputra mathoida mapung oina lan songthiba mafam sing nongna semjinaba sarkarna honari Imphal da ngarang pangthokpa pawgi mifam amada Mukhyamantri na hai Tengnopal Battle Memorial Park ama Tengnopal da athuba matamda semgatnapa hauragani Pakasi hek loibaga mapamaduda Anglo Manipur War gi ningsing thorom pangthokani mayang Imphal da su mathang chahidagi asigumba makhalgi park ama semganaba thorang tawri Paumi sing na hangba wahang amagi paukumda Mukhyamantri na hai Bharat Myanmar ngamkhai da paringda kilometer chama fencing tangnaba ayaba leire mapamaduda drone sizinaduna survey tawragani haiba mafam sing aduda hanana special commando sing thamkhre haiba mafam sing adugi damak anoba police station amasung outpost taramari hangdoklagani Kendra gi mapal tharum Rajya Mantri Dr. Rajkumar Ranjan na haire Bharat ki nupi gi hockey sanaroi singi hauzik oiriba phibam asigi yenglaga nupi gi hockey world cup ta nongmadi soidana mangjul thaba ngamlagani Imphal gi Khumal lampak ta leiba hockey stadium da hauzik chathariba tarani thoi suba hockey India sub junior women's national championship ki thoram da saruk yaraduna Dr. Ranjan na hai Pradhan Mantri Narendra Modi na leiba asigi mairoi sing awang nupok lamdam da chatuna lamdam masunggi miyam gi punsi mahing amade mausa gi phajaba sing yenghanaba pawtak pikiba dugi saruk ama oina Bharat ki tongan tongam rajya singdegin pipasa singna hockey championship asa saruk yaba lakpada yamna nungaiba pui championship asa saruk yaba laklibi nui pasa singa unabada makhoina Manipur gi ising nungsit mausa gi phajaba masung sinjak yauna rajya sigi miyam gi miyok miyan ja phajaba matau singda apenba phongdorok asi yamna pungning thawganingai ni Tim kun mangana saruk yaba all over India dagi nupi masa mayam laga Imphal ki Khumal lampak ki sida sanabasi yamna pungning thawganingai ni akoi ki piba nupi masa sing under age mayam sina actively sanabasi akoi ki India gi tungda nupi singi participation si World Cup ta yornabagi adugumba kenomadi oi 75 years of Indian independent gi mahasop si mari leidana koi Manipur da all over India di lakpase Suki matik nungai aina hangjabada makoida Manipur kamdau ke da yam phajai bahut sundar hai hai Manipur da hauzik COVID ki active case nipan leili leina asigi naba phagalapagi chang sada marpura nipan dasmik manga mangani ngarangi oina leina asna naba miyoi amata thengnakhide hauzik phawada rajya sigi oina vaccine dose lakh nipan lising hupuma pan chatruk kuntaret kapkhre masigi manungda precaution dose lising marputra satret humputra mapan yauri Bisnupur District Police Commando masung kuntra mathusuba Assam Rifles ki apunba kangbu amana ngarang miyoi anidagi kani kilogram samapan marputra truk fagale faraba polam singam sung miyoi singadu Moirang Police Station sinakhre hairi
ताबिरिबा पावसी आकाशवाणी इम्फालदगिनी त्रिपुरा की मुख्यमंत्री बिप्लब कुमार देबना फम थादोखिबदगी राज्य सभा की एमपी अमसुंग राज्य की बीजेपी की प्रेसिडेंट डॉक्टर मनिक साहा अनोबा मुख्यमंत्री ओइरगनी हाइना दोल असिगी लेजिस्लेटर सिंगना लाउथोखरे डॉक्टर मनिक साहाबु ngase yu pung 13 makaida राज्य दुगी अनोबा मुख्यमंत्री ओइना वासक लौरगनी मसिगिदमक केंद्र की मंत्री भूपेंद्र यादव अमसुंग दोल असिगी सेंटर ऑब्जर्वर सिंग ngarang numidang wairam राज्यपाल सत्यदेव नारायण आर्य उनखरे मदुगी ममांगदा ngarang numinu matungda श्री बिप्लब कुमार देबना माकी फम थादोपुगी चेरोलदु राज्यपाल द पिसिनकी तुंगदा पाउमी सिंगदा श्री देबना हाई खोंगथांग असि लाकदौरिबा राज्य विधानसभा की मांगोइनना बीजेपी की मपांगल कंखथनबा लखोलकपा खोंगथांग अमनी त्रिपुरा विधानसभा की मिखल मथंग चही की फेब्रुवारी दा पांगथोकलबा याय भारत कोविड वैक्सीन कापगी खोंजंग माई पांगना संगसिली हौजिक फावोदा पुना वैक्सीन डोज कोटी सामा मरपुत्रा माथोई लाख कुंट्रा हेना कापख्रे ngarang khaktada वैक्सीन डोज लाख 13 हेना कापखी हक्सेल मंत्रालयना हाई सही 12 दिगी 13 फावगी अंगांग सिंगी ओइना हौजिक फावोदा वैक्सीन डोज कोटी मरी लाख कुंट्रा 3 हेना कापख्रे ngasi phongba pause singi maroiba pausingi damak hauzik ngangom kiran leire kiran thagachari shuni kuki khulgi chipsingna war on drugs campaign da sogolakpagi pau naga pisto kamari lenaba pau amasung minister khamchana sursanpur da pmjsy gi thabak yangshin khibagi pausingna ngasi phongba pause singda maroiba pau ena phongnaba ure shana lebakta kuki phuruk ki ahanba oina khul yangkhaina popi pambi thadana bo warep laukre khudakta drug yonba thingnana ba ihau sagat piu haiba chief minister ki wafamna ahanba headline tori Manipur kumja lisingani kunmathoi kunithoi da punna gari lising kuntrani pan chom kuntra taruk hengalakhi hauki basahitara da Manipur gari lakh ahum lising taramari chama marputrani thoi hengalakhi haba pauna pauchi asigani shiba headline tori Sangai Express Manipuri da naga issue group singna center gi lusing basing unari unakhiga dori athuba da waroishin laklaba yari haba pauna ahan headline tori Singilu singba singna war on drugs pour leptuna sogalakle haiba pau amana pausi asigani super headline tori Isel Express ta cycle technopol channel gilu singba singna war on drugs sogat kre singilu singba kaya na saruk yarak pasina popi pambi thaba gi chanabi muthat pungam nagani haiba en biren gi wapam na han headline tori Urban Local Body kuntaruk ki matam helaba chairperson sing caretaker counselor hap kre haiba pau amana pausi asigani super headline tori Pona phamda singi phurup singum tampa ki miyamna su ihau sagatuna lamdam masidagi drug maru phangna muthat mina saiba chief minister gi waphamna ahan headline tori irang thongi phibam drivers union ne yangshin kre NISIDCL na tha amagi manung dolotion gani habigi thajaba pikra haba pauna pausi asigani shuba headline tori Hoyerlan pauda cycle gi khul yankhaina popi thandana boarip nakre technopol sandel gi khul kuntrani thoina WD sagot lagani haiba pauna ahan headline tori Airport drug case ki while fell oigadorobra court na warrant issue tawro phawbuda witness ani la u yadre haba pauna pausi asigi ani shuba headline tori Naharol gi thaudangda Myanmar ga lonariba border area da fencing tawnaba masung popi thaba thingnaba drone seasonarga survey horgani special commando team singsu thajin kre haba chief minister gi wafamna banner headline tawduna phongli Naga pistok athubada loisilaba yana leire haba pau amasu pausi asigi ahan bulamai da phongli Irai bakta Kuki ki village chip singna popi thadana buware plaukre laikai da drug yonba yaroi haina lauthok piro haiba chief minister gi wafamna ahan headline tori Sedition Act chana handana ba Supreme Court ki warep taramna oi haiba pawma su pausi asiga ahan lamai de phongni Imphal Free Press ta sarkar gi war on drugs campaign da sogat na ba hengalakli Technopol Chandel khul gi chip singna campaign si da yauksin kre haina ahan headline tori People's Chronicle da Kuki khul sing gi chip singna war on drugs campaign da sogat kre haiba pawna ahan headline tori Sangai Express Englishta esu chamina misag unakre naga pistok athuwa matam waru silak do yai haiba pawna ahan headline tori Masona Tharmasung Nishin to the Rural Development and Panchayati Raj Mantri Y Khamsana Zorsanpur Satuna PMGSY gi thabak suriba singyangsin khibagi pawna headline tori Manipuri Express tana STC BSF ki constable sama marputara gi passing out parrot ngarang Zorsanpur de pangto khibagi pawna maru e paw ena phongli suni Thagazari Kiran aroibida maroiba paw amuk Mukhyamantri Ningthoukhonjam Biren gi war on drugs campaign da maikai kayadigi sagonarakpa leptri Manipur da hauzik COVID ki active case nipan leiri ngarang miyoi mata positive oikide amasung Tripura ki BJP ki President Dr. Manik Saha ngasi rajya dugi anoba mukhyamantri oina wasak lauragani pauloi jare